Census Pangthokpagi Matam Yeithokpagi Matangda Chief Minister Yumnam Khemchand Pirakpa Paokhumgi Matung inna MEEYAMNA LAMBI LAMJAODA THOKTUNA EHOU HOUBA NATRAGA HOUDABAGI PHIREP YAOSHANG KUMEI MATUNGDA LAUTHOKLAGANI haina Just and Fair Delimitation JFD na lengakta Jackson Warol Thamlakli Wafamasi JFD na Census Yeithoknabagi Matangda MEEYAMNA Wakhal Tahanaba Mafam Kayada Paring naina Chatarakli ba khana nainaba mifamda Luf asigi Finance Secretary Sunil Karamna Phongdokhibani Imphal West ki Wangoi Leifrakpa Makha Lekai Community Hall da Chathakiba khana nainaba mifamda Sunil Karamna makha taraduna mikok thiba silewak asigi oina chai tara khudingi pangthokpani masi tawraba tungda mafam adugi missing yenglaga sel thadaduna Sauka Taurangi plan taugadoribani Manipur ki oina handaki mikok thiba si yamna maru oiba tanja amani Karigumba kanglon kaina mikok thikiba matamda lamda masigi saktam ngaktuna lakliba yellow furof maru oina maidei furupta achauba mangzaba kaya lakadoribani adubu Hanadagi hauna lo kaina changsinduna laikhraba kuki singi oinadi India ki citizen oibagi khudong chaba fangduna chauna kanaba laukragani asigumba fivum kaya asi ubadagi JFD na Manipur lengak amadi India lengakta census yeithoknaba taksinba laikhrabani adubu ngasi fawba chapchaba pakhum pidana leiri tanja sidata tabidana April amadagi yumkok thiba haukragani masi khanglaba tungda plan tawgadoribani masi loiraba tungda 2027 ki March amadagi mikok amuk thigani India lengaki Oinadi mikok thibagi thabak tawnaba PHIREP laukre MEEYAMNA tawbiganu haibasi Census Department atabide masigi mahut India lengakna haiba induna leiri JFD gi oinadi haifam thokpa high crime asida tabidrabadi lambi lamjau thoktuna protest tawragani haina phongdoki nakalamaromda mifamada mari aduga mari lerina JFD gi convener Jitendra Ningombana makha taraduna Manipur da April tha dagi Haugadoriba mikok thibagi thabagasi lamdam asigi oiriba fibam asiga chanade maramaduna lamdam asida leriba lengak asigi MLA ministers singna lamdam asida mikok thibagi thabag asi matam khara yeithoknaba honagadabani haiba wafam thamki India ki government se decision lagre government se decision lagre okul tabidre tabid unamar modna hogi mamangi January ki tang kuthaga matoda manipur de lebilo side lebilo ki ma mera padu logna eko sakun bendrabani haina logba eko ji minut mayamma PR mandir kaigino eko no eko nasin khanjagi mi mayam sinbigi okoji sakti mamhai kaigino eko ni pi ko supido mamhai kaigino India government ke gari koi makhala koi lega ekoi ero ne hindore mayam to long ko long you tabina government ne shinire hai government se lege bunina han akuna government naam tabina do amad naam tabina do hosi ki ekoi ni paile ni ekoi am law sangena ekoi su law dilore aduna naam ne si so koi bi ba misak Yumnam Khemchand ekoi kunjene ekoi na haibu topa masi ima hojadi imo mayam se pada nam ko da haibu topa ko thamoi ko mo tundu ko ko mo hoji ko mo hano ko mo je ul ga na ko taksele man haibire periyana haibire hoji ko pium sida ekoi di ko mayam tundu semarina hoji da ko di na mo ko da ko jam Kalau kau orang hari ini ibu mudi mukul lagi hari ini ingin itu orang muda nak kau nak apa tu? Macam kami jaga SMB tu kau buat tu si ibu nak saya hari tu ingin kaya tu si ibu ni memang dah sasar lah orang tu pun mesti dah amat tu dah hari ni na man kami ni mungkin macam ni ada dia mah udah stres malam stres mah kau ni dia nanti apa mas budaya adamina DCP ya kamu masjid ini yang sisi makoi presiden jawab kanda lagi makoi yang pula kanda ekoi kata ekoi mutaki kami ini pada yauna wali salwe sile wali salwe makoi jaya ekoi DCP makai ini DCP koi nak DCP kaki koi nak ekoi makai DCP thar gaya na je thar ni na hai betul masih apa ada deh. Tengah kaya mana? Census April itu orang mana? Nam tuna, atau kita awam se, masih tang, udah kalau se, masih terlalu.
company fund saya sibu ki manungga manipur government namal lega banina manipur government na akoi census ki matangda warol lama miyam da napoi ki government ki PHIREP ama thamu hai na koi angre ada akoi sai to akoi ki ti hai bi aba hai rani hai to ko sulwa hai matam side hem tarak karama adai da kamai to kya siya tarak kargadi akoi next YouTube tadi kamai to kya karna ngasi ni pamaga wari salju maka LAMJAODA thoga na protest tau kado ne tarak kargadi adana koi no usit lei kai no hai matamda akoi se kya ka asok apan nangdana kai ta chali chejeng I nai ta dana akoi yong tau dana memorandum of agreement ko wari sanaraga ni kok thiba yung kok thido se matam kharat ni thuk anji hai se sidan